state government na makhata na Manipur High Court ki asigma verdict se singnaraga Supreme Court ta chatkadaba manbraga hairak targadi ozana as an advocate kamai kumbini kamai having yes am phajaba question have tai ang bili se am matang chaw hai tare hojikti legally la hai aina su mamang da dum phaujai hai tare Manipur de issue mayam lai ri issue mayam si da sanamai lining si koi minority religion da sandaba adagi atopa land law gi mayam ama uniform land law laitaba then koi gi indigenous people mayam gi right mayam mangalak pa su mayam se masi koi sinda law ba khong ba koi gi lambi da protest over agitation to ba si nataba wakan bi pam pam ba si nataba only the means si am thuna solution pi bangam ba se legal court sat pa judiciary gi mateng lo bai se si am maru ba mani ada hoji lak toi se koi gi high court of Manipur na high court na piri ba judgment si masi koi 4 weeks manung da masi thabak pangthokani haibaduga loina na Manipur government da instruction piri se state government na madu masi da khangna dorobani masi da khangna dorobane ba koi gi aseng base maram da maram sinuk side then madu da warep lauraga high court sat khie na chapra people ki leader aduga amamamta amaka cabinet decision lauraga si high court sapam thoi hana chapra Supreme Court sapam to appeal sat ne na chapra nahan ye khoina chinda ngasai khoi tamon su panbi re ko MLA gi yum da salakanda kaisum ta ngaki mana bangangjalaga high kanu assembly da kem hierarchy da bodo khoi dum khali kaisu kana roi dum khali sali singdo moi ge khoina selu tribe divan committee gi da moi khongchat do betray to moi du singthan da wana taba moi na wana honna raga satli bedo aduda mai moi gi koksi da haitare masi noi to bom dokte you stop na khoi to na ba ai khoi leirabani we are our representative we will do in place of you nangi na huta ai khoi to na ba ya thar bana tro thabi raga noi na kedo bagi chara hendana maduda wana satpagi mathau kai le khoi leiri haiba ngamba MLA kana thoki ge ba thoki de adugi hoji amu aduda challenge tor salak tardi who are the enemy of Meetei? Who are the friends of Meetei among the Meetei? Sini aku nak hanga kadoi se. Meetei sing manakta Meetei yang na bana karano, natraga Meetei marup na karano se. Ada apa?